ꯑꯇꯣꯝꯕ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯑꯩ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯍꯥꯟꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯂꯥꯏቭ ꯇꯧꯔꯦ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛ ꯌꯥꯗꯗꯅ ꯇꯠꯂꯦ ꯇꯣꯛꯑꯦ ꯑꯃꯨꯛꯀ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯇꯧꯔꯛꯏꯅꯦ ꯁꯤ ꯑꯃꯨꯛ ꯍꯜꯂꯒ ओके ताई है कमेंट से को अब आईफोन 11 से मई याम खांगबो ओइदे कमाइना खांगनगनी से बैटरी लाइफ ओइना खरा तापियो है तोंबा दुगिदो खै केनोनी मागी बैटरी दो याम पी 3200 300 mAh को यौदबगुम तौबनेबको बैटरी दो यामना कैपेसिटी दो लिखपनिना बैटरी से कोइना फनाम सेव तौन खोतन होनरगसु मा होल डे बैकअप पीबुदी मा सुंगमोयबा मसाई कैपेसिटी याम पिकपनिना अदा कोइना बैटरी की लाइफ स्पान दो खरा छांग चलहनबा हाइ तारदी कोइना कई हैनी यारिंखै मिनिमम सेटिंग दा थम्मो रिफ्रेश रेट का दो 60 हर्ट्ज खतंग दि ओइरम नो माले अदमाइना दुम लाइरमनी अदुगा मसाई बैकग्राउंड एप्लीकेशन गुम्बा खगे इंटरनेट कंज्यूम तौबा डाटा कंज्यूम तौबा दुगुम्बा एप्लीकेशन गुम्बा दो कोइ ऑफ थमगदी को मागी नेट तो नेटवर्क तो सर्च तौरगा दुम लैत्रगदी बैटरी खतंग दि हांगनी अदुबो बैटरी कैपेसिटी दो याम लिखपगिनी ना अदमाइना ओइना ए हाइगे अदुगा टाइलर चनमना चाक चारबो प्रो हाइ चारे टाइलर अदुगा टेलर तारे तारे साउंड है ओके अदुमाइना सैमसंग मंगांगनासु तायेन हाइको कोई ममांग द सिगी ममांग द हाके ममांग द आई दुगा कोरुंग जु चंगे तामो कई लमदैनो हाय कोरुंग आई से कैनोने लमदी आईगी लमदे साइटोन ने दुगा ममांग द सुजंग चंगमबनिको नेट यादबदगी नेटवर्क यादबगी लाइव तौरम्बदो अइना ngangido reconnect adum thale aina ngangido kanam tarammaroi adudi kakthale aduga mu haureine network sem nungaite basi location je aina ji lay location ji goina si mafam ji go oidoine ba to mafam da tawdiba tamo ai palel dai ni maring naga tribe ni saubun ko hai kurung kai gi sauduno saungai kem leite khangdabadagi hang bhai se ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯤ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯩ ꯃꯤꯡ ꯀꯧꯏ ꯀꯥꯏꯗꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯪꯉꯤꯗꯅꯀꯣ ꯑꯗꯨ ꯍꯪꯕ ꯀꯩꯝꯇ ꯀꯥꯏꯗꯦ ꯃꯗꯨ ꯍꯪꯕꯗ ꯀꯩꯝꯇ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯈꯪꯗꯕ ꯍꯥꯏꯁꯦ ꯍꯪꯒꯗꯕꯅꯦ ꯑꯗꯨꯗ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯋꯥꯔꯧꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯃꯌꯥꯝ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯝ ꯈꯔꯗꯪꯗꯤ ꯈꯥꯡꯃꯤꯟꯅꯁꯤ ꯌꯨꯝꯗ ꯂꯩꯔꯒ ꯌꯨꯝꯗꯒꯤ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝꯗꯗꯤ ꯑꯩꯒꯤ ꯋꯥꯏꯐꯥꯏꯁꯨ ꯑꯗꯨꯝ ꯖꯤꯑꯣ ꯏꯌꯔ ꯐꯥꯏꯕꯔꯁꯨ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯞꯇꯤꯀꯦꯜꯒꯤ ꯐꯥꯏꯕꯔꯁꯨ ꯂꯩꯕꯅꯤꯅ ꯑꯅꯤꯃꯛꯇꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯛꯇꯤ ꯊꯣꯛꯏꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯃꯇꯝ ꯈꯔꯗꯪꯗꯤ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯛꯏꯁꯦ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯈꯥꯡꯃꯤꯟꯅꯕꯗ ꯌꯥꯎꯔꯤꯁꯦ ꯃꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯁꯦ ꯃꯈꯥ ꯇꯥꯅꯗꯤ ꯂꯥꯛꯇ꯭ꯔꯦ ꯉꯁꯥꯏ ꯀꯃꯦꯟ ꯇꯧꯔꯝꯕꯁꯤꯡꯗꯨꯁꯨ ꯃꯌꯥꯝꯁꯨ ꯆꯪꯉꯛꯇꯕ ꯊꯦꯡꯅꯗꯕꯁꯨ ꯌꯥꯎꯔꯝꯕꯅꯤ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯍꯧꯕꯁꯤꯗ ꯊꯦꯡꯅꯔꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯄꯂꯦꯜꯁꯦ ꯑꯩ ꯄꯂꯦꯜꯂꯣꯝ ꯁꯥꯏꯠꯁꯦ ꯑꯃꯨꯛ ꯈꯛꯇꯪꯗꯤ ꯆꯠꯂꯨꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯇ꯭ꯔꯤꯌꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯁꯦ ꯌꯧꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯥꯏꯠꯁꯦ ꯃꯌꯥꯝ ꯈꯔꯕꯨꯗꯤ ꯆꯪꯁꯜꯂꯛꯑꯦ ꯅꯦꯠꯋꯥꯛ ꯇꯠꯂꯨꯕꯗꯒꯤ ꯃꯥꯡꯈꯤꯕꯁꯤꯡꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯔ ꯆꯪꯁꯤꯜꯂꯛꯄꯗꯤ ꯍꯧꯔꯦ
ꯉꯁꯥꯏ ꯀꯃꯦꯟꯒ ꯇꯧꯔꯝꯃꯒ ꯀꯃꯦꯟꯒ ꯋꯥꯅ ꯏꯖꯔꯒ ꯅꯦꯠꯋꯥꯛ ꯌꯥꯗꯕꯗꯤ ꯀꯛꯊꯠꯄꯗ ꯌꯥꯎꯈ꯭ꯔꯦ ꯑꯩꯅꯁꯨ ꯄꯥꯍꯧꯗꯕꯒ ꯑꯗꯨꯝ ꯌꯥꯎꯔꯦ ꯋꯥꯔꯧꯕ ꯌꯥꯎꯔꯝꯕꯅꯤ ꯑꯗꯨ ꯋꯥꯔꯧꯕꯤꯅꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯦ ꯃꯇꯝ ꯈꯔꯗꯪꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯌꯥ ꯈꯔ ꯌꯥꯗ ꯑꯗꯨꯝ ꯈꯥꯡꯃꯤꯟꯅꯈꯤꯁꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯅꯦꯠꯋꯥꯛꯇ ꯅꯠꯇꯅ ꯃꯐꯝ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯤ ꯈꯜꯂꯤ ꯉꯝꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯔꯛ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯅꯤ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯥꯅꯒ ꯊꯥꯕ ꯉꯝꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯇꯤ ꯍꯣꯠꯅꯔꯤꯕꯅꯤ ꯃꯌꯥꯝ ꯂꯥꯏꯚ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯁꯦ ꯑꯗꯨꯒ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯇꯣꯄꯤꯛ ꯑꯃ ꯂꯩꯔꯒ ꯃꯌꯥꯝꯗ ꯍꯥꯏꯒꯗꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯩꯅ ꯃꯗꯨꯗ ꯉꯥꯡꯕ ꯈꯣꯠꯄꯗꯨꯁꯨ ꯑꯩ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯍꯪꯕ ꯑꯗꯩ ꯃꯌꯥꯝꯅ ꯏꯟꯇꯔꯦꯛ ꯇꯧꯔꯛꯄ ꯀꯣꯏꯁꯟ ꯍꯪꯉꯛꯄꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯇꯧꯈꯤꯁꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ Q&A ꯍꯥꯏꯅ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄꯁꯦ ꯑꯩꯅ ꯈꯣꯝꯒꯠꯂꯒ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯈꯣꯝꯒꯠꯂꯀꯥꯟꯗ ꯁꯦꯇꯔꯗꯦꯗ ꯁꯟꯗꯦꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯗꯨꯒ ꯑꯟꯁꯔꯗꯨ ꯄꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯦꯝꯃꯝꯕꯅꯦ ꯑꯗꯨ ꯁꯦꯔꯤꯁ ꯑꯃ ꯇꯧꯔꯝꯕꯗ ꯃꯇꯝ ꯈꯔ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯑꯗꯣ ꯈꯔ ꯂꯩꯔꯒꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯥꯏꯚ ꯇꯧꯕ ꯃꯇꯝꯗꯅ ꯇꯣꯄꯤꯛ ꯑꯃ ꯁꯄꯣꯁ ꯉꯁꯤꯒꯤꯅ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯈꯔꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯦꯅꯕꯨ ꯍꯥꯏꯔꯁꯨ ꯃꯊꯪꯒꯤꯗꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ 10ꯒꯤ ꯃꯅꯨꯡꯗ 30ꯒꯤ ꯃꯅꯨꯡꯗ ꯑꯗꯩꯗꯤ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯣꯄꯤꯛ ꯑꯃ ꯊꯝꯃꯀꯥꯟꯗ ꯇꯧꯕꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯅ ꯑꯩ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯎꯔꯀꯥꯟꯗ ꯇꯧꯒꯦꯅ ꯍꯥꯏꯗꯣꯛꯎꯔꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯄꯥꯝꯃꯒ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯇꯧꯁꯦꯅ ꯍꯥꯏꯔꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯉꯝꯈꯤꯗ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯏꯗꯕꯅꯤ ꯄꯟꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯝꯃꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯩꯅ ꯇꯧꯕ ꯊꯥꯡꯉꯩ ꯁꯦꯡꯅ ꯇꯁꯦꯡꯅ ꯇꯧꯔꯒꯦꯅ ꯈꯟꯕ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯑꯩ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯍꯧꯗꯣꯛꯀꯦꯅ ꯑꯩ ꯍꯧꯗꯣꯛꯇꯕꯤꯗ ꯂꯩꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗꯁꯨ ꯑꯩ ꯇꯧꯒꯦꯅ ꯈꯟꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯅꯦꯠꯋꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏꯒꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄ ꯈꯤꯇꯪ ꯇꯧꯋꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩ ꯂꯥꯏꯚꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯕꯅꯤꯅ ꯉꯁꯤ ꯇꯧꯗꯕꯤ ꯇꯣꯛꯄꯕꯨꯗꯤ ꯌꯥꯕꯗꯤ ꯌꯥꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯔꯝꯒꯅꯤꯅ ꯈꯟꯕꯩꯀꯣ ꯂꯥꯏꯚ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯑꯗꯨ ꯈꯣꯟꯖꯦꯜꯒꯁꯦ ꯌꯥꯝ ꯁꯦꯡꯗ꯭ꯔꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯑꯩ ꯑꯗꯨꯝ ꯈꯔꯁꯨ ꯇꯞꯄꯅꯦ ꯉꯁꯤꯗꯤ ꯑꯦꯅꯔꯖꯤ ꯌꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯦ ꯑꯗꯩ ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤꯁꯨꯅꯦ ꯑꯗ ꯑꯩꯅ ꯂꯥꯏꯚꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯉꯥꯏꯔꯒ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯋꯦꯅ ꯉꯥꯏ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯆꯥꯡ ꯅꯥꯏꯗꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯇꯥꯔꯅꯤꯅ ꯑꯗꯨꯏ ꯈꯜꯂꯒ ꯇꯧꯔꯕꯅꯤ ꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯒꯦꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯇꯣꯄꯤꯛ ꯅꯨꯡꯉꯥꯏꯕ ꯑꯗꯩꯗꯤ ꯑꯩꯅ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯃꯒꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯑꯞꯗꯦꯠ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯀꯥꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯂꯞ ꯈꯪꯃꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯂꯥꯏꯚꯁꯤꯗꯁꯨ ꯌꯦꯡꯅ ꯑꯗꯨꯝ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯅꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯁꯦ ꯑꯗꯨ ꯀꯃꯦꯟꯗ ꯏꯁꯟꯕꯤꯔꯛꯇ꯭ꯔꯒꯗꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯅꯕ ꯇꯣꯄꯤꯛꯇꯣ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯁꯥꯡꯊꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯋꯥꯔꯤ ꯀꯃꯦꯟꯗ ꯑꯗꯨꯃꯥꯏꯅ ꯏꯁꯜꯂꯛꯑꯒꯗꯤ ꯂꯥꯏꯚꯁꯦ ꯉꯁꯥꯏ ꯊꯥꯕꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ
ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯝꯃꯒꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯔꯒ ꯃꯤꯁꯦ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯃꯒ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯔꯛꯇ ꯂꯦꯞꯄꯨꯕꯁꯤꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯆꯪꯉꯛꯏꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯤꯁꯦ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯊꯣꯛꯎꯕꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯎꯕꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯃꯦꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯕ꯭ꯔꯥ ꯌꯦꯡꯉꯕ꯭ꯔꯥ ꯑꯗꯣ ꯌꯦꯡꯉꯒꯗꯤ ꯌꯦꯡꯉꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯀꯥꯟꯅꯅꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯐꯣꯟ ꯑꯃ ꯂꯩꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯁꯦ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯕꯅꯦꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯄꯩꯁꯥ ꯔꯦꯟꯖꯇꯨꯗ ꯑꯩꯈꯣꯏ ꯄꯥꯝꯃꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯅ ꯄꯥꯝꯖꯕ ꯗꯤꯖꯥꯏꯟꯁꯨ ꯑꯣꯏꯕ ꯅꯨꯡꯉꯥꯏꯒꯗꯕ ꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯐꯣꯟꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯣꯟꯁꯦ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯀꯝꯄꯅꯤ ꯃꯈꯜ ꯁꯨꯅꯕ ꯃꯣꯏꯒꯤ ꯐꯣꯟ ꯑꯃꯃꯝꯗꯤ ꯂꯣꯟꯆ ꯇꯧꯋꯤꯅꯤꯅ ꯕꯖꯦꯠ ꯔꯦꯟꯖꯇ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕꯅ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇꯅ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕꯁꯦ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯗꯣ ꯃꯗꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯌꯦꯡꯁꯤꯟꯕꯤꯔꯣ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯣꯇꯣꯔꯣꯂꯥ G85ꯀꯤ ꯃꯇꯥꯡꯗꯁꯨ ꯀꯃꯦꯟꯗ ꯍꯪꯉꯛꯈꯤꯕ ꯌꯥꯎꯋꯦ ꯑꯩ ꯂꯥꯏꯚꯇ ꯍꯧꯖꯤꯛ ꯌꯥꯎꯔꯝꯃꯒꯗꯤ ꯌꯥꯝ ꯐꯔꯦ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯩꯅ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯉꯤꯁꯦ G85ꯇꯣ 2024ꯗ ꯖꯨꯟꯗ ꯆꯍꯤ ꯑꯃ ꯐꯥꯔꯦ 2025 ꯖꯨꯟ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟꯅꯤ ꯐꯣꯟꯕꯨꯗꯤ ꯌꯥꯝ ꯐꯕꯅꯤꯀꯣ ꯑꯗꯨꯒ ꯂꯨꯄꯥ ꯂꯤꯁꯤꯡ 35-36 ꯑꯗꯥꯏꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯃꯥꯒꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ Gen 3 6 Gen 3ꯒ ꯌꯥꯎꯔꯤꯗꯣ ಅದು ꯌꯥꯝ ꯐꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨ ꯈꯤꯇꯪ ꯑꯔꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯣꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯀꯟꯁꯤꯗꯔ ꯇꯧꯕ ꯁꯤ ꯅꯠꯇꯕ ꯑꯅꯧꯕ ꯍꯟꯗꯛꯇ ꯂꯣꯟꯆ ꯇꯧꯕ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯣꯞꯁꯟꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯑꯐꯕ ꯐꯣꯟꯗꯤ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯦꯖ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄ꯭ꯔꯣꯐꯥꯏꯜ ꯊꯦꯡꯅꯕꯤꯔꯒꯗꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯄꯅꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯉꯁꯥꯏꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯊꯥꯒꯠꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯐꯦꯁꯕꯨꯛꯀꯤ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯄꯩꯁꯥ ꯇꯥꯟꯕꯒꯤꯁꯦ ꯏꯅꯦꯕꯜ ꯑꯣꯏꯔꯒ ꯌꯥꯔꯨꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯔꯛꯇꯕꯒꯤ ꯗꯤꯁꯦꯕꯜ ꯑꯣꯏꯔꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯁꯥꯏ ꯑꯗꯨꯗꯣ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯌꯥꯍꯟꯅꯤꯡꯕꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅ ꯇꯥꯟꯅꯅꯤꯡꯕꯒꯤ ꯄꯣꯁ ꯊꯥꯒꯠꯄ ꯌꯥꯝ ꯎꯏ ꯄꯣꯁ ꯊꯥꯒꯠꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝꯁꯦ ꯄꯔꯁꯣꯅꯦꯜ ꯗꯤꯇꯦꯜꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇ ꯃꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯁꯦꯝꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯐꯔꯦ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯐꯦꯁꯕꯨꯛꯇꯁꯨ ꯆꯪꯉꯒ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯦꯖꯇꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯕꯗ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯐꯦꯁꯕꯨꯛꯇꯅ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯒꯦꯅ ꯈꯜꯂꯤ ꯂꯥꯏꯚꯁꯦ ꯃꯤ ꯃꯌꯥꯝꯗꯤ ꯆꯪꯁꯤꯜꯂꯛꯑꯦ ꯀꯃꯦꯟ ꯎꯗ꯭ꯔꯤꯌꯦ ꯀꯃꯦꯟꯁꯦ ꯑꯩꯅ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯃꯦꯟꯁꯤ ꯎꯔꯒꯗꯤꯀꯣ
ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚꯁꯦ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯒ ꯑꯩꯅ ꯎꯗꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯗꯣ ꯀꯃꯥꯏꯅꯅꯣ ꯀꯃꯦꯟ ꯎꯗ꯭ꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯊꯣꯛꯇ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯀꯣꯔꯨꯡꯒꯤ ꯃꯥꯒꯤ ꯀꯃꯦꯟꯗꯨꯒꯤ ꯃꯈꯥꯗ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯑꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯋꯥꯏꯗꯤ ꯀꯃꯦꯟꯁꯦ ꯀꯃꯦꯟꯗꯤ ꯄꯤꯔꯒ ꯑꯩꯅ ꯎꯗꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯀꯃꯦꯟ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯛꯇꯣ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯑꯃꯨꯛ ꯍꯟꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯗꯣꯏꯅꯦꯕ ꯀꯃꯦꯟꯁꯤ ꯃꯌꯥꯝꯅ ꯏꯔꯒꯁꯨ ꯑꯩꯅ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯥꯏꯚ ꯊꯥꯕꯗꯐꯥꯎ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯥꯕꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯒꯤ ꯋꯥꯆꯞ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯑꯩ ꯑꯝꯇꯪ ꯍꯪꯖꯒꯦꯀꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯑꯩꯅ ꯄꯥꯕ ꯎꯗ꯭ꯔꯤꯁꯦ ꯀꯃꯦꯟ ꯇꯧꯗꯕꯒꯤꯔ ꯀꯩꯒꯤꯅꯣ